ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯤꯌꯦꯟ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯅꯤꯂꯀꯥꯟꯇ ꯀꯧꯏ꯫ ꯋꯥꯔꯤꯁꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯂꯥꯏꯇꯤꯟꯒꯨꯝꯂꯕ ꯑꯉꯥꯡ ꯑꯗꯨ ꯁꯨꯝ ꯊꯣꯛꯄ ꯊꯦꯡꯅꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯣꯝ ꯑꯃꯁꯨ ꯅꯥꯔꯒ ꯂꯩꯈꯤꯗꯕ ꯄꯥꯈꯠꯄꯗꯒꯤ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯛꯄꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯑꯃꯗ ꯊꯕꯛ ꯑꯃ ꯇꯧꯖꯩ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯑꯉꯥꯡ ꯊꯣꯛꯄ ꯃꯐꯝ ꯑꯁꯤꯁꯨ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤꯗꯤ ꯆꯠꯇꯕ ꯌꯥꯗꯕ ꯂꯝꯕꯦꯜ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯇ꯭ꯔꯦ ꯀꯣꯏꯊꯣꯛꯑꯒ ꯆꯠꯄꯗ ꯃꯇꯝꯁꯨ ꯃꯥꯡꯕ ꯒꯥꯔꯤ ꯊꯥꯎꯁꯨ ꯇꯤꯡꯕ ꯇꯧꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯝꯕꯦꯟꯁꯤ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯝꯕꯦꯜ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯝꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯤ ꯀꯩ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯂꯩꯈꯤꯕꯒꯤꯅꯣꯁꯨ ꯈꯪꯗꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯑꯆꯠ ꯑꯋꯣꯛꯇ ꯌꯦꯛꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯛꯄ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯛꯏꯕꯁꯤ ꯃꯥꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯄꯨꯡ 4:30 ꯇꯥꯔꯛꯄꯗ ꯅꯤꯡꯊꯝꯊꯥꯒꯤ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯒ ꯂꯝ ꯁꯥꯡꯅ ꯆꯠꯅꯤꯡꯗꯕ ꯃꯇꯝꯗꯨꯗꯅꯤ꯫ ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯑꯩꯁꯦ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯌꯨꯝꯗ ꯆꯥꯔꯨꯅꯕ ꯏꯟꯁꯥꯡ ꯑꯊꯣꯡꯕ ꯌꯣꯟꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅꯁꯨ ꯂꯩꯇꯦ꯫ ꯂꯨꯄꯥ 50-50ꯒꯤ ꯏꯟꯁꯥꯡ ꯑꯊꯣꯡꯕꯗꯨ ꯂꯩꯔꯝꯃꯤ꯫ ꯏꯟꯁꯥꯡ ꯑꯊꯣꯡꯕ ꯌꯣꯜꯂꯤꯕ ꯇꯥꯃꯣꯗꯨꯅꯁꯨ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯌꯥꯝꯕꯅ ꯁꯤꯗꯒꯤ ꯄꯤꯈꯤꯕꯗꯗꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯒ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯅ ꯌꯧꯔꯒꯗꯤ ꯏꯟꯁꯥꯡꯁꯤ ꯁꯣꯏꯗꯅ ꯐꯝꯖꯜꯂꯝꯃꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡꯈꯩꯗꯤ ꯁꯤꯗ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯤꯔꯝꯃꯒꯦ꯫ ꯃꯍꯥꯎ ꯑꯁꯦꯡꯕꯗꯣ ꯐꯪꯅꯕ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯟꯁꯥꯡꯗꯨ ꯁꯨꯝ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯀꯣꯏꯅꯗ꯭ꯔꯦ꯫ ꯑꯗꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯇꯥꯃꯣ ꯃꯗꯨꯁꯨ ꯌꯥꯕꯖꯥꯠꯅꯤ꯫ ꯑꯗꯣ ꯑꯩꯅ ꯊꯧꯈꯤꯗꯣꯏꯁꯦ ꯂꯝ ꯁꯥꯡꯕꯅꯤꯅ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯇꯨꯜ ꯕꯣꯛꯁ ꯃꯅꯨꯡ ꯑꯁꯤꯗ ꯍꯦꯛ ꯍꯥꯞꯆꯟꯈꯤꯕꯗ ꯂꯝ ꯁꯥꯡꯅ ꯊꯧꯔꯛꯄꯒꯤ ꯏꯟꯖꯤꯟ ꯃꯅꯤꯟ ꯁꯥꯒꯠꯂꯛꯄꯗꯨꯅ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯏꯟꯁꯥꯡꯁꯦ ꯂꯧꯊꯣꯛꯎꯕꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯏꯪꯕꯗꯤ ꯑꯣꯏꯗꯦ꯫ ꯃꯗꯨ ꯆꯞ ꯆꯥꯗꯣꯔꯤꯕꯅꯤ꯫ ꯐꯔꯦ ꯑꯗꯣ ꯇꯥꯃꯣ ꯅꯅꯥꯎꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯦ ꯃꯍꯤꯁꯨ ꯈꯔ ꯂꯥꯡꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯐꯔꯦ ꯃꯁꯤꯅ ꯍꯣꯔꯦꯟ ꯆꯥꯛꯀ ꯇꯣꯜꯂꯒ ꯆꯥꯕꯗ ꯆꯞ ꯆꯥꯔꯅꯤ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯃꯨꯛ ꯊꯧꯔꯛꯈꯤ꯫ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯊꯧꯔꯛꯄꯗꯨꯗ ꯌꯨꯝ ꯌꯧꯔꯛꯀꯗꯕ ꯂꯝꯕꯦꯟ ꯃꯌꯥꯏ ꯆꯠꯂꯛꯄꯒꯤꯗꯨꯗ ꯆꯤꯡꯈꯣꯡꯗꯨꯒꯤ ꯅꯥꯀꯟ ꯂꯝꯕꯦꯟ ꯃꯇꯥꯏ ꯑꯃꯗ ꯒꯥꯔꯤ ꯑꯃꯈꯛ ꯂꯝꯕꯦꯟ ꯃꯌꯥꯏ ꯑꯗꯨꯗ ꯈꯥꯝꯃꯒ ꯂꯩꯔꯝꯕ ꯑꯩꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯒꯥꯔꯤꯗꯨꯁꯨ ꯃꯆꯥꯅꯤ, ꯒꯥꯔꯤ ꯑꯆꯧꯕ ꯅꯠꯇꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ, ꯀꯅꯥꯅꯣꯅꯦ ꯂꯝꯕꯦꯟ ꯃꯌꯥꯏꯁꯤꯗ ꯒꯥꯔꯤꯁꯦ ꯈꯥꯝꯃꯒ ꯊꯝꯖꯤꯜꯂꯤꯁꯤꯅ? ꯍꯣꯔꯦꯟ ꯒꯥꯔꯤ ꯑꯆꯧꯕ ꯂꯥꯛꯄꯗ ꯐꯔꯛ ꯇꯥꯅꯔꯅꯤ꯫ ꯑꯗꯨꯒ ꯑꯗꯥꯏꯗ ꯒꯥꯔꯤ ꯃꯄꯨꯗꯨꯁꯨ ꯂꯩꯕ ꯎꯗꯦ꯫ ꯃꯁꯤ ꯃꯔꯨꯝꯗ ꯃꯄꯥꯟ ꯊꯣꯛꯄ꯭ꯔꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯒꯥꯔꯤꯗꯨ ꯁꯨꯝ ꯃꯇꯦꯛ ꯈꯤꯇꯪ ꯊꯧꯒꯠꯂꯛꯄꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯝꯕꯦꯟ ꯃꯌꯥꯏꯗꯨꯗ ꯃꯈꯣꯡꯅ ꯆꯦꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯅ ꯀꯩꯅꯣꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯥꯒꯤꯁꯦ ꯋꯥꯀꯤꯡ ꯆꯦꯟꯕꯁꯨ ꯃꯥꯟꯗꯦ꯫ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯆꯝꯄꯜꯁꯨ ꯇꯣꯡꯉꯤ꯫ ꯑꯩꯕꯨ ꯃꯁꯤꯕꯨ ꯈꯥꯝꯃꯔꯣꯏꯒꯦꯗ ꯃꯤ ꯐꯠꯇꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩ ꯗꯁꯥ ꯇꯥꯅꯤ꯫ ꯉꯁꯤꯒꯤ ꯑꯁꯥꯏ ꯖꯒꯥꯁꯦ ꯀꯩꯅꯣ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯂꯝꯕꯦꯟꯗ ꯒꯥꯔꯤ ꯈꯔ ꯈꯥꯝꯖꯜꯂꯝ, ꯃꯑꯣꯡ ꯇꯥꯗꯦ ꯑꯩ ꯈꯥꯝꯃꯔꯣꯏ꯫ ꯑꯗꯨꯝ ꯊꯧꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯗ ꯂꯝꯕꯦꯟ ꯃꯌꯥꯏꯗ ꯄꯥꯈꯠꯅ ꯆꯦꯜꯂꯝꯃꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩꯅ ꯒꯥꯔꯤ ꯊꯧꯔꯛꯄꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯈꯥꯝꯃꯛꯈꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯑꯁꯤꯗ ꯑꯩ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯨꯔꯦ꯫ ꯒꯥꯔꯤ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ ꯂꯥꯎꯔꯛꯈꯤ꯫ ꯑꯩꯁꯨ ꯇꯥꯁꯟꯅꯗꯕ ꯁꯥꯔꯒ ꯒꯥꯔꯤꯗꯨ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯒꯠꯅ ꯈꯥꯝꯗꯕꯤ ꯑꯗꯨꯝ ꯊꯧꯔꯝꯃꯤ꯫ ꯈꯤꯇꯪ ꯂꯥꯞꯇꯪꯅ ꯑꯩꯁꯦ ꯒꯥꯔꯤꯗꯨ ꯈꯥꯝꯃꯒ ꯑꯃꯨꯛ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯑꯗꯨꯝ ꯅꯨꯄꯥꯗꯨ ꯆꯦꯜꯂꯛꯄ ꯑꯩꯅ ꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤꯗ ꯄꯥꯈꯠꯀꯅꯨ ꯌꯥꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯤꯅ ꯍꯥꯠꯀꯦ ꯀꯥꯏꯅ ꯇꯥꯟꯅꯔꯤꯖꯥꯔꯥ? ꯑꯩꯅ ꯑꯃꯨꯛ ꯃꯥ ꯄꯨꯔꯒ ꯃꯥꯕꯨ ꯇꯥꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯇꯣꯔꯤꯕꯖꯥꯠꯅꯣ? ꯑꯗꯣ ꯃꯥꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤ ꯑꯃꯠꯇ ꯂꯥꯛꯄꯗꯤ ꯎꯗꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯂꯝꯕꯦꯜ ꯑꯗꯨꯗ ꯒꯥꯔꯤ ꯃꯆꯥ ꯑꯃꯁꯨ ꯈꯥꯝꯍꯧꯕ ꯊꯦꯡꯅꯔꯛꯈꯤꯕꯗꯨ ꯆꯦꯜꯂꯛꯏꯕ ꯅꯨꯄꯥꯁꯤꯒꯤ ꯒꯥꯔꯤ ꯑꯣꯏꯗꯣꯔꯤꯕꯖꯥꯔꯥ? ꯀꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯪꯉꯒ ꯍꯪꯕꯤꯔꯨꯕꯅ ꯆꯨꯝꯗꯣꯔꯤꯕꯖꯥꯔꯥ? ꯍꯣꯏꯗ ꯒꯥꯔꯤꯁꯨ ꯑꯗꯨꯝ ꯑꯃ ꯑꯅꯤꯗꯤ ꯆꯠꯅꯔꯤ, ꯈꯥꯝꯕꯤꯔꯝꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯦ꯫ ꯐꯔꯦ ꯆꯪꯉꯒ ꯍꯪꯉꯨꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯄꯥꯈꯠ ꯂꯝꯕꯦꯟꯗ ꯆꯦꯜꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤꯁꯤꯡ ꯅꯥꯁꯤꯡꯅ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯊꯧꯖꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯃꯁꯥꯗꯨ ꯆꯦꯜꯂꯛꯄꯒꯤ ꯋꯥꯅ ꯌꯦꯡꯉꯛꯈꯤ꯫
Hek ubadasu miyoy adu huran chithi tawba mibudi mande. Sahibudi akhwedagi khitangda halanggadaba male. Yamnadi nattaba. Aduna aina nupa adudi iyamba. Kai tawbirage khongna du pakhana senbiri idubu hangame. Nupa aduna muk marup. Aigi mateng amukta pangbiyo. Ai gari su chingkhonggi lamben mayay aduda khamduna thamlamle. Aigi gari do lawbu amukta saminarusi haire. Aina mo adu karigino gari dubu adaidu huntu omaga. Khongna du phingna senbiri dubu. Gari du ektiba blue masudo natro. Lamben mayay dasu khamawi kitang matay leselaga. Khambiramaga phagadabane. Adu kari marungino thawlo kibagira. Natraga gari yaraktabagira hangame. Nupa aduna mo sumna khumai marup. Gari thawlo rekpagidi natti. Aisu isa se hoju pau gyan me namata tajadre. Mangna taibangna. Aisu imphana thabak chaluraga. Yumda halakpada hujiki mafam aduda. Angang apikpa ama yamna pikpa angang. Mama mapa thadoknaba yadriba angang machani. Piklaba angang adu mangkhraba lamben matai aduda. Makongna chalaga leiramba aina thengnarure. Madudai sui sada angakpa kibatana thankhre. Aisu dong khangjai mafam aduda. Jalhauriba angang adu angang asengba natte. Kainomani haibasi. Gari doina sum pakat thaurakpaduda. Angang apikpa ama chalhauribadu. Madugi mafam adudagi khitang heklan thorakpaga. Ngasai nangna thengnarkiba gari ama khamaga lehawi haiba. Mapada daigi gari do. Khangaude aigi engine press tawkhibagi mawongda. Aigi gari do sapek lepki. Gari thausu phunda yauribane. Madudai sungakta ngamde. Wakanda budi kharabudi dum singnai. Hojing yaki mamangda ina thengnarkibaduna. Maduna maram moiraga gari si. Yaraktri bazara haidana. Ado isa gari do khamaga kaida yadrino haidana. Sumadayda lepaga leilingai. Uumagi marumda angang masadugi. Makokakta thindoktuna ingonda lumduna. Yengaga leirammi. Aisu madu urakpadagi gari do huntu omaga. Mafam marang khangdana chelakibane. Ado yaragadi marupna aigi mateng amukta pangbiyo. Gari do lawba amukta salminarusi hairei. Aisu adomna nupa aduna hairakpaduda. Isada kharabudi angakpa poi. Adubu magi wafam aduda. Aisa kaya itha thajaramde. Maramdi mafamdo aigidi nungtigi. Sathok chasin tongnariba lambeni. Adumna thui haibasu taade. Aduga isu nongmata thengnarakhidre. Maduda nupa aduda ina. Adu songi sahi kya subirage. Akhwedagidi khara halangbadaba mali hairami. Miyoy aduna muk aigi sahi kunthama thoi muk sure hairakhi. Aigina sahi kya subirage hangai. Aina madude akhwe lengamatani. Aisu adumaina sahi matangdu leire. Ado marup na hairido aidi kya thajaba ngamde. Aisu nungtigi masigi lamben se landuna. Sathok chasin tawribane. Nongmata aidi thengnade. Aduga mafam asita mi ataisu. Thengnai tade ado kamaina tawrizano ne hairami. Nupado na muk khangde marup aina urakhiba saktam madudi. Madu asengbane. Aisu kayadi kigandaba mini. Phare ado aigi wakhanda oirambasu yai. Thoktabasu oijaramsanu. Adu marup yaragada aigi gari do madu matadi lauminarusi. Ayu pailaita taubane. Adumaina kuina lamben mayay aduda. Khamori bado isu nungaitre hairakhi. Maduda isu isada itantanba mapuame. Aise pungso haipet yangame. Maduda pung nipan taramgadore. Pung nipan tasalakpaduda sum thengjalakpadagi. Aisu tanna lao gari sida tungkhalo. Laururasi hairame. Miyoya da swaina adumna hairakpaduda. Maso harau aigi gari da tungkhalame. Adumaina ibani se magi ngasai gari khamubu mafam adumda. Aina gari do sum thaurame. Magi gari do so dum hanigi mafam aduda leirame. Nupada soigi gari dagi pakhat kum tharame. Aduga hekta magi gari manakta sangsalamde. Adaida sum kuyeng tuna lei. Aduga engonda su tui tau. Adagi usan makhong asidani. Angang masadu masadu lolaga. Makok kakli thoraktuna engonda yengammido hairakhi. Aisu punga sum thengjalakpaduda. Hoise ado nangi gari do thau yauri hairabanina. Yabra mukta yenguso aigi light caption birake unaba hairame. Nupa aduna mukhoy ay mukta yengukige haidana. Gari do so thelaga start taubada. Thajadana gari do bangnaw na haurame. Maduda nupa do so harau sarame. Aingonda so itaw lao kitang tuna salahurasi. Lao thoro haidana gari do mangtung. Mapam adudagi magaiga thongminnarakhi. Asai mateka madu nupa do na ingonda. Gari thongna sumna hairei. Itaw ay itawgi laman punsida kaujararon. Itawgi phone number pibiramu. Noma matang sabada punsi. Aduga sai dukal amadang hack phangkisi. Karino mata samina kisi hairei. Madudaina yarani da isu thabak khalakpani. Ado noma matang sabada muk thengnarasi. Aisu thenge haidokrage somsu yum yongnaba. Phajana satpiro hairammaga.
ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯍꯦꯟꯀꯠꯅ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯊꯧꯒꯠꯇꯨꯅ ꯌꯨꯝ ꯌꯧꯅꯕ ꯊꯧꯔꯥꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯃꯤꯉꯩ ꯏꯆꯟꯅꯨꯄꯤꯒ ꯏꯃꯥꯒꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯅ "ꯀꯩꯒꯤꯅꯣ ꯗꯗꯥ ꯉꯁꯤꯗꯤ ꯊꯦꯡꯉꯛꯏꯗꯤ?" ꯑꯩ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯏꯃꯥꯒ ꯈꯔ ꯆꯥꯔꯦ꯫ ꯑꯗꯣ ꯌꯥꯝꯅꯗꯤ ꯅꯠꯇꯦ, ꯗꯗꯥ ꯍꯜꯂꯛꯑꯒ ꯆꯥꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯈꯥꯛꯏ꯫ "ꯁꯥ ꯊꯣꯡꯕ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯣ?" ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯁꯨꯝꯅ ꯈꯨꯝꯃꯤ, "ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕ ꯑꯃ ꯆꯤꯡꯈꯣꯡꯒꯤ ꯂꯝꯕꯦꯜ ꯑꯗꯥꯏꯗ ꯊꯦꯡꯅꯗꯅ ꯐꯅ ꯀꯨꯏꯅ ꯄꯜꯂꯨꯔꯦ꯫ ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯕꯕꯥꯗꯤ ꯇꯨꯝꯈ꯭ꯔꯕꯣ?" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ "ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯀꯅꯥꯅꯣ ꯅꯪꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯪꯅ ꯃꯁꯛ ꯈꯪꯕ ꯃꯤꯔꯣ?" ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ "ꯀꯗꯥꯏꯗꯒꯤꯅꯣ ꯏꯃꯥ, ꯃꯁꯛꯁꯨ ꯈꯪꯉꯦ ꯈꯪꯅꯗꯦ꯫ ꯀꯣꯟꯅ ꯑꯩ ꯋꯥꯔꯤ ꯇꯧꯒꯦ, ꯋꯥꯔꯦ, ꯑꯩ ꯆꯥꯛꯁꯨ ꯂꯥꯝꯃꯦ꯫ ꯏꯕꯦꯝꯃꯁꯦ ꯏꯟꯁꯥꯡꯁꯦ ꯍꯥꯞꯇꯣꯛꯑꯝꯃꯣ, ꯑꯗꯨꯒ ꯗꯗꯥꯒꯤ ꯆꯥꯛꯁꯨ ꯈꯔ ꯊꯤꯗꯣꯛꯄꯤꯔꯝꯃꯣ꯫ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ?" ꯍꯪꯉꯝꯃꯤ꯫ ꯏꯆꯟꯅꯨꯄꯤꯅ ꯑꯃꯨꯛ "ꯍꯪꯒꯥꯝ ꯊꯣꯡꯕꯅꯤ, ꯍꯥꯎꯇꯕꯅꯤ꯫ ꯗꯗꯥ ꯍꯣꯏꯗ ꯑꯩ ꯊꯤꯕꯤꯔꯝꯃꯒꯦ" ꯍꯥꯏꯗꯅ ꯏꯟꯁꯥꯡ ꯑꯊꯣꯡꯕ ꯃꯌꯨꯝꯗꯨ ꯄꯥꯏꯔꯒ ꯃꯥꯗꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯑꯩꯁꯨ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯁꯨꯝ ꯍꯣꯡꯇꯣꯛ ꯏꯃꯥꯗ ꯁꯨꯝ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ "ꯍꯥꯏꯔꯤꯕꯣ ꯑꯗꯥꯏꯗ ꯑꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄ ꯑꯃ ꯃꯈꯣꯡꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯅꯦ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯨꯁꯨ ꯑꯗꯥꯏꯗ ꯈꯪꯍꯧꯗꯅ ꯌꯥꯔꯛꯈꯤꯗꯦ" ꯍꯥꯏꯗꯅ ꯂꯝꯕꯦꯟ ꯃꯌꯥꯏ ꯑꯗꯨꯗꯕꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯈꯒꯥꯛ ꯐꯩꯅ ꯈꯥꯝꯖꯤꯜꯂꯒ ꯊꯅꯝꯃꯤ꯫ ꯑꯩꯗꯤ ꯑꯇꯩꯒꯤ ꯋꯥꯗꯤ ꯇꯣꯛꯈ꯭ꯔꯣ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯕꯨ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯀꯣꯟꯅ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯂꯧꯕ ꯆꯠꯃꯤꯟꯅꯔꯨꯕꯗ ꯊꯦꯡꯈꯤꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ "ꯑꯉꯥꯎꯕ ꯅꯤꯁꯥ ꯆꯥꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯗꯥꯏꯗꯣ ꯀꯩꯁꯨ ꯇꯧꯗꯕꯅꯦ, ꯑꯗꯨ ꯐꯔꯦ꯫ ꯃꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯣ ꯍꯥꯏꯔꯤꯗꯣ ꯅꯪꯅ ꯉꯥꯏꯍꯥꯛ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤꯗꯣ ꯐꯔꯦ ꯐꯔꯦ, ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯨꯔꯣ ꯅꯆꯟꯅꯨꯄꯤꯒ꯫ ꯋꯥꯔꯝꯃꯅꯤ ꯅꯪꯁꯨ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯏꯆꯟꯅꯨꯄꯤꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯏꯆꯟꯅꯨꯄꯤꯅꯁꯨ ꯑꯩꯉꯣꯟꯗ "ꯗꯗꯥ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯑꯊꯣꯡꯕꯁꯤꯗꯤ ꯀꯌꯥ ꯍꯥꯎꯇꯦ, ꯏꯪꯕꯒꯤꯔ ꯈꯪꯗꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯌꯥꯔꯦ, ꯅꯪ ꯑꯃꯁꯨ ꯄꯨꯡꯆꯥꯗ ꯆꯥꯎ꯫ ꯋꯥꯅꯒ ꯋꯥꯕꯒ ꯍꯥꯎꯇꯦ ꯍꯥꯎꯇꯦꯗꯤ ꯍꯥꯏ, ꯃꯔꯨ ꯉꯥꯛꯇꯅꯤ ꯅꯪꯅ ꯊꯅꯝꯗꯣꯏꯁꯤ꯫ ꯇꯨꯃꯤꯟꯅ ꯆꯥꯎ, ꯈꯣꯏꯗꯧꯒ ꯁꯥꯎꯒꯠꯂꯒ ꯍꯜꯂꯛꯄꯒ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯁꯤꯗꯅ ꯑꯩꯁꯦ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯤ꯫ ꯅꯨꯃꯤꯠꯇꯣ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ, ꯅꯣꯡꯉꯥꯜꯂꯒꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯅ ꯑꯣꯐꯤꯁꯀꯤ ꯁꯨꯇꯤ ꯂꯩ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯍꯌꯦꯡ ꯁꯨꯇꯤ ꯂꯩꯕꯒꯤ ꯌꯨꯝ ꯍꯜꯂꯝꯗꯥꯏ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯇꯧꯏ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯁꯨ ꯑꯩꯅ ꯉꯔꯥꯡꯒꯤ ꯋꯥꯔꯤꯗꯣ ꯃꯈꯣꯏꯗ ꯇꯝꯃꯝꯃꯤ꯫ ꯅꯨꯄꯥ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯏ ꯊꯦꯡꯅꯩ ꯍꯥꯏꯗꯅ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯑꯗꯨ ꯃꯐꯝꯗꯣ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯐꯥꯎ ꯑꯉꯥꯡꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯀꯣꯃꯥꯗ ꯂꯩꯔꯤ꯫ ꯑꯗꯥꯏ ꯖꯒꯥꯗꯣ ꯈꯔ ꯁꯥꯊꯤꯕ ꯃꯐꯝ ꯃꯥꯜꯂꯤꯅꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯅꯪꯅ ꯑꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯄꯨꯁꯜꯂꯛꯏꯕ ꯋꯥꯔꯤꯅꯣ? ꯑꯗꯥꯏꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯑꯣꯏꯔꯝꯃꯣꯏ, ꯑꯩ ꯊꯦꯡꯅꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯈꯪꯅꯤ ꯀꯩꯅꯣ꯫ ꯌꯦꯡꯉꯣ ꯑꯩ ꯍꯥꯏꯒꯦ ꯅꯈꯣꯏꯗ, ꯑꯩꯅ ꯁꯤꯗ ꯊꯕꯛ ꯇꯧꯔꯤꯁꯤ ꯆꯍꯤ 4 ꯈꯔ ꯍꯦꯜꯂꯛꯑꯃꯅꯤ꯫ ꯌꯨꯝꯗꯒꯤ ꯑꯩꯅ ꯁꯤꯐꯥꯎ ꯂꯥꯛꯄꯁꯤ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯜꯂꯒ ꯂꯥꯛꯏ, ꯍꯟꯈꯤꯕꯁꯨ ꯍꯧꯖꯤꯛꯀꯤꯗꯨꯗ꯫ ꯑꯗꯣ ꯅꯣꯡꯃꯇ ꯑꯩ ꯀꯔꯤꯃꯠꯇ ꯊꯦꯡꯅꯗꯦ꯫ ꯑꯩꯗ ꯅꯠꯇꯅ ꯃꯤꯁꯨ ꯊꯦꯡꯅꯩ, ꯇꯥꯗꯦ꯫ ꯍꯣꯏ ꯉꯔꯥꯡꯒꯤꯗꯨꯗꯕꯨ ꯅꯨꯄꯥꯗꯨ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯀꯔꯤꯅꯣ, ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯑꯩꯅ ꯊꯦꯡꯅꯕꯒꯤ ꯋꯥꯅꯤ꯫ ꯑꯇꯩ ꯃꯇꯝꯗ ꯀꯔꯤꯁꯨ ꯇꯧꯗꯦ, ꯃꯐꯝꯗꯨ ꯃꯌꯥꯝꯅ ꯀꯤꯅꯕ ꯄꯣꯍꯥꯏꯗ ꯍꯥꯏꯖꯟꯕꯅꯤ꯫ ꯅꯠꯇ꯭ꯔꯒ ꯅꯈꯣꯏ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯎ, ꯈꯔ ꯊꯦꯡꯉꯛꯄꯒꯤꯗꯨꯗ ꯑꯩ ꯅꯈꯣꯏ ꯃꯌꯥꯝ ꯃꯐꯝ ꯑꯗꯨꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯔꯛꯀꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ "ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯉꯥꯡꯗꯣ ꯑꯗꯥꯏꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏ ꯄꯥꯎ ꯇꯥꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ" ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯈꯔ ꯑꯃꯅ ꯑꯃꯨꯛ "ꯌꯥꯔꯦꯍꯦ, ꯀꯗꯥꯏꯗꯒꯤ ꯚꯨꯠꯅꯣ? ꯍꯧꯖꯤꯛ ꯚꯨꯠ ꯊꯣꯛꯏ ꯍꯥꯏꯅꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯊꯑꯣꯏꯅ ꯃꯤ ꯚꯤꯗꯤꯑꯣꯒ ꯅꯝꯃꯒ ꯆꯠꯅꯔꯤꯗꯨꯗꯤ ꯀꯣꯟꯅ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯕꯗꯣ꯫ ꯋꯥꯔꯤꯅꯤꯗ, ꯀꯗꯥꯏꯗꯒꯤ ꯚꯨꯠꯅꯣ? ꯃꯇꯝꯁꯤꯗꯕꯨ ꯑꯩꯈꯣꯏꯗꯤ ꯄꯨꯂꯤꯁ ꯊꯦꯡꯅꯗꯣꯏ ꯁꯔꯨꯛ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯊꯦꯡꯅꯖꯒꯦ ꯍꯥꯏꯔꯤꯅꯤ" ꯈꯨꯝꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ "ꯍꯣꯏ, ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯍꯌꯦꯡꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯅꯈꯣꯏ ꯃꯌꯥꯝ ꯀꯣꯏꯔꯛꯎ, ꯀꯔꯤꯅꯣꯃ ꯆꯥꯁꯤ꯫ ꯉꯥꯅꯨ ꯆꯥꯗ ꯀꯨꯏꯔꯦ, ꯉꯥꯅꯨ ꯂꯥꯕ ꯐꯖꯕ ꯑꯃ ꯑꯩꯈꯣꯏꯒꯤꯗꯨꯗ ꯆꯥꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ "ꯍꯣꯏꯅꯦ, ꯌꯥꯏꯅꯦ, ꯅꯈꯣꯏꯔꯣꯝꯒꯤ ꯄꯥꯠ ꯑꯗꯣꯝꯗ ꯄꯨꯊꯔꯒ ꯆꯥꯔꯨꯁꯤ, ꯃꯐꯝ ꯐꯖꯕꯅꯦ, ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤ, ꯑꯗꯨꯒ ꯍꯥꯏꯊꯔꯛꯑꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯄꯨꯜꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛ ꯀꯥꯏꯅꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯌꯨꯝꯂꯣꯝꯗ ꯍꯥꯏꯊꯔꯛꯑꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯖꯒꯥꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯒꯥꯔꯤ ꯊꯧꯔꯛꯄꯗꯨꯗ ꯂꯝꯕꯦꯟꯁꯤꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒ ꯁꯤꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯀꯣꯏꯂꯥꯁ ꯃꯊꯛ ꯑꯗꯨꯗ ꯃꯃꯤ ꯁꯥꯡꯅ ꯆꯤꯡꯕ ꯑꯃ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯦꯠ ꯃꯀꯥꯏ ꯈꯔꯁꯨ ꯇꯥꯍꯧꯕꯒꯨꯝ ꯎꯔꯛꯈꯤ꯫ ꯋꯥꯈꯜꯗꯁꯨ ꯀꯩꯅꯣ ꯑꯁꯥꯏꯗ ꯑꯃꯨꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯝꯃꯤꯖꯥꯔꯥ? ꯁꯨꯝ ꯐꯥꯒꯤꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯨ ꯁꯦꯡꯗꯣꯔꯤꯕꯖꯥꯔꯅꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯗꯗꯤ ꯃꯇꯝ ꯑꯗꯨ ꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤꯕꯒꯤꯔꯗꯤ ꯈꯪꯗꯦ, ꯑꯀꯤꯕꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯑꯝꯗꯦ꯫ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯆꯟꯅꯨꯄꯤꯅ ꯏꯟꯁꯥꯡ ꯑꯊꯣꯡꯕ ꯂꯩꯔꯛꯄ꯭ꯔꯥ ꯍꯪꯉꯛꯈꯤ꯫
ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯈꯔ ꯊꯛꯆꯟ ꯆꯥꯁꯜꯂꯛꯄꯅꯤꯅ kaya saning ba poktabanina insang adu leiramde sanupisu sauduna magi kada sangki imanasu ibungo nang na haiba mapam aduda masai numit tarakpagiduda tangkak anirak thokna mathang gari accident thoi haine nang thengnarak tro hangai aina mo imaide hujikta halaga kamaina thengna doino ngasai halaktringai ngalingai da thokpo oidini halakpadabudi accident thokibagi mongdadi lehobane adoi mata sengna dai dubo thokta thoba zaro kai kai no thingne hainari sibo hangame imana mo khangdeni imasu adai do ima huiso thaina cycle ma thauraga ama matheng atum lanthok lansin taure matamduda karimata taurakte hojida mayamna punghaida hainari sina kamdauri bazano khangdre haire dumitu so adumaina sum hauki noge ngan bagadi thabak puna tawminaba imana ba kangu sing adu so phone mari tongnarakuna lae hainaraki aide ngarang ngauruga sanekiba wari nina aige oinadi pungkau bu he kautho ame lekagi imana ba masoina sakchana badu masu yausi haidana nganu laba phajaba ma imana ba singadu yoroktingai magaiga thiba saminarame kona khoi imana ba kangu se puna khoironggi patu da saktu sanarame ngarang aina haidokibadu maduda makhoi meyamna aisa thenga kan makhoi thingadabani haire maduda so khoi thinbige mayamna thengai haribadu nakhoida ngasidi karimata leite do ai take yengo horeng suksoi soidana thinbige hairame lekagi manaba ma yauri badudi made engonda sumna haire ngamoi ko idea dai do hujik maming kana sakhali bani yamna popular oikhanari ba maphamni adu madai da lambe mayai daga angang adu mong hadana salaga leirame hai mado khoina ga thengnaruradi o soidre aina ga khara pakhat saubuga khudakta ide dung wanthaki thoi mali hairame aina muk kaino nangna muk pungang da ngangiduna pakhat sauba kaina narin mata aduga ai khara kigali haiba yadro adu eragade horen imanaba singsi asaipo ibani thillidoine nang lehoba yaroi hairame imanaba duna muk kaino mi masagi gari yauchari sidi akoini de lehodorabani nangna tausi haido thabak leitabagi wani ko haire aina muk khangde aide horen ibani makoise thillidoine hairame lekagi imanaba duna amu o hauredana masigi yu khara ngaukragadi magi karan tabase aide khara kigale nang natomda dum thilluro haire asuna yu hida khara ngaukhanarakpaduda magi aningba pungangda ngangnarame numitarakpagi duda imanaba singadusu salage nang thillaroidro hairakpadagi nampuda lekagi imanabadu aina hauraga mafam adumda khoisalaame office ki imanaba singadudi makoidi punna gari asauba amata lakpane aduga lekagi imanaba aduga igana aige gari masa aduda sum makoi thindok poina gari masa de innarame mafam adu yaubuga ina makoida gari khamalaga makoida wari taurame yengoto asaidani mayamna thui thengnei hairibadu nahanaina nakoida haibadu nupa ama soina thengnei haibadu mana hairiba sigi usan panbi makhong asidagi angang masa aduna ki kulot pi sanari hai oiroidaba yengu kanabu lege asaida kanamata leiroi hairame imanaba singaduna mukhoi kanamta budi leite haibu asai chidi pungsik hekchi he kam thok taga su kibu kisale salhaurage koi haire aina mongai ko kaino pungsungalle simata masida de gi thabak halakpa matam adu phau yaudre nganga ko haidana mayam du khamamme adumna koi mayam se leiringai yerum mapuma manam mama dai da wang selakhi imanaba sing du su kaino ne manam sidi thorak tora zaro akoi salhaurage muk thoraga thengnadana pharak tarani nilakanta nangna ngamjaro khoi sale ko haidana makoide gari tongkhalaga mayum lomda loina thaudana khi lekagi imanaba duna su law ngaugo chalhorasi ibani khakta ngai hore pate nangna saida ngang sakpa tauri singdo law phagi nate ibani su han khrasi yumda haire aina mo taton mikithi nangna kigan basidi kari da hairuni saida mo kailege nangna tu kyamna kirido nang zakhro aya saida lehorage haidana aina mangonda phagi taurame adumna mafam adai da sum leiringai amuka su yerum mapumba manam dauna yamna namthiba manam se wang lakhi namthilakpadage su imanaba du talao taton salase gari thauro haidana ibani se mafam adudagi gari thaudorakpada lamben mataida huigumna tauba ama tamna satpa urakhi maduda ibani na khalibana huini sini kona sum naksalakpada mami sami hui oina ibani na uribadu jantik tenba pikpangang masadu oiramkhi madurakpadagi ibani so muktabu adaida law khongba tawduna gari do angambadudagi thaudarakpada
Makha Lamben na sumbaduda migi gari thorokpaduda waisandune ibanimak tamthina soammi gyan tarakpada ibanimak hospital da leirammi matam koidam hospital da leiruraba matung ibanimak yumda putharakhi aduga numituda ibanina gari waisaluriba gari mapu aduna sumagi gari du semo haidana semhallammi thabak tominaba imanaba sing aduna soengonda laknarakhi mapunsida butsukta ngek thengnaraktaba napan wazaw yamna ngangpa miyoyama hojiti but thengnakhre hairami aise thokiba thogdo aduda isada akiba ama oirami yumgi ima babada soina wari to tamami ima numito khoi mafam aduda leiringai manam yamna namthiba yerum mapumba manam masiguma manam ama selai aduga angang macha du so hek ubada isam samba angang macha amagi sakta moina ude ubada kiba ma phawi hojik so wari se tamakpada tu songi ado mafam aduda du koiba matam se kamta tawraktraga kamdong no hekta dai ta thori basano hangame aduda babana musumna khumei nakuna dumaina hekta hainune mafam do singya chingkhong ni ne haina koi matam da swadai da nupi ma hek thoi haidana thengnai ado mi da de kya kaiba pi de magi safam thokpa chingkhong adai da adum tumina salam doini ona tung salaw no on thoga yeng thobada adum mangki leirame aduna nakoi nama na sana kamta tawde haibado haigano yamna aruba mafam ni adai do aduna bo nangso hojite kari sare namanaba taton so nangna karan tabada migi masadu so khodong thibada yawhalle nangbo migi imung manungduna nungsi kidro aina tawjabana aina phangmani haiduni leyu nangso nungaibra dumaina nasado soga leibado hairei babana domna hairakpadu da isu karimata khumamde aiso tumina lei aduga yamna nungaitaba amana aiga numituda saminaruba imanaba tatonde kuina extend thoraba matung masado nainai haidana leiramaga makok brenda asi basangambadagi phana kuina naramaga leikhide tatona leikhidabada ise nungaitabaga kaiga yumdagi tha amamuk mapanupan thuomde lekaida soina puraga tawbani haidana badana mama soengmoda mayamna pirami numitudagi agi sada lightin bud haibase thajaba haurakhi tha amamugaidi kamta sathudraba matung office ke mina soengmonda phone tawrakhi Nilakanta nang nathabak karaktrabanina somda yaraktre nang thabak se tawkhige haibra natraga nangi mahut mi atopa mahapkrora hangai madudai de thaba adu phok tongning baisa da phawramde adubu kona wakhanda sum khanjalubada thaba adu kuina sahi mari mangamuk tawrabane aduna ige thabagi post amade ge salary do mafa amada ina naungna muk changubada madu hekta phangaroi khangbadagi yumna phajana wari sanarba matong aisa thaba do mukka ba haurame hanakte se hujiki angang macha ama thokpa mafam do adomdagi satre kharak koireka hoina atopa mafam adagi hoina salame wabadi kaida harune hanade thabang mafam adudagi yumda yorokpada adagi pung mari manga daidagi thoraga yumda na pung tare tadaida thungabane adubu koina salakpadagi aise pung nepal daida aise yumda yorame sumadumaina toina salakpaduda aise sada nongmagi sum tansalakpadagi office ki incharge oiriba nupa aduda ina sumna hairame aida sum koiraga satpasi ngamdre aduna ai office pung khara ngangkhana ai yumda hankrage haksang su accident adudagi ikang kangkhalu yadre hairame incharge aduna mukhang de thabaki makha poni yengu thabak leitraga de dum nganna hanjarkho thabak selega de ina haiba ngamde hairei madudagi ai su office tagi khara nganna halaktuna aina hana satuk tasin tawramba khara samba mafam adomda numita adringai adomdagi amuk lakpa haurame mafam jaga du hek yobada isada thokiba thodok adu ningsingangtuna aige sokiba jaga du chik hamham lautuna narame aduga imanaba taton busu hekta ningsingame adubu numitudi imanai thabak sathom daida mamang nungaite thabak to saluranu natraga koithokpa lambel adomdagi oina chalo thabak to hairei aiso imana hairibadu wakanda karisu khandabadi natte aduba numitudi thabak mafamda inspection lapagi aruba numit ama wairame aduna ise chaningda thabak to karame satkibada hojiki mafam aduda ina lalaga salame aduga daiduda leiba mi kharada soina wari dong hek sarame jaga se hanadi sumaina tawramdabane adu kamaina no sumaina olakrisi hangame maduda dagi miyoy amana sumna hairei nongma nong yamna kana suba numit amada somdagi angang macha amana yamna kappa makhon taakhi madusu athengba hingda maduda khoi kharana kanagi angang no kapisi saida angang macha hunto mazara haidana thoktuna yengubada
ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯂꯩꯔꯝꯕ ꯑꯩꯈꯣꯏꯅ ꯎꯔꯛꯈꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯑꯐꯕ ꯑꯉꯥꯡ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯛ ꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯈꯣꯡꯅ ꯑꯗꯥꯏꯗ ꯆꯠꯄ ꯍꯧꯅꯗꯦ ꯍꯥꯏꯕꯁꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯑꯉꯥꯡꯗꯨ ꯆꯠꯂꯝꯃꯒ ꯆꯤꯡꯈꯣꯡ ꯂꯝꯕꯦꯟꯒꯤ ꯒꯣꯂꯥꯏ ꯑꯁꯥꯏꯗ ꯑꯗꯨꯝ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯆꯞ ꯆꯥꯕꯤꯗꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤꯗꯨ ꯁꯥꯔꯝꯃꯒ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇꯨꯗ ꯑꯆꯧꯕ ꯃꯌꯥꯡ ꯃꯆꯥ ꯈꯔ ꯂꯥꯛꯇꯨꯅ ꯁꯨꯝ ꯏꯟꯁꯄꯦꯛꯁꯟ ꯇꯧꯔꯒ ꯂꯩꯕꯗꯨꯗ ꯑꯩꯁꯨ ꯃꯇꯝꯁꯤ ꯄꯨꯡꯁꯦ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯊꯦꯡꯖꯜꯂꯛꯈꯤ꯫ ꯀꯣꯟꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗ ꯄꯨꯡꯁꯨ 6ꯃꯨꯛ ꯇꯥꯊꯣꯛꯈꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯑꯩꯕꯨ ꯃꯐꯝ ꯑꯗꯣꯝꯗꯒꯤ ꯍꯟꯈꯤꯁꯤꯔ, ꯍꯛꯆꯥꯡꯁꯦ ꯋꯥꯁꯨ ꯋꯥꯔꯦ, ꯀꯣꯏꯊꯣꯛꯅ ꯑꯃꯨꯛ ꯆꯠꯄꯗꯣ ꯂꯝꯁꯨ ꯁꯥꯡꯉꯤ, ꯂꯝꯕꯦꯟꯁꯨ ꯌꯥꯝꯅ ꯐꯠꯇꯦ, ꯍꯟꯗꯛꯁꯦ ꯑꯗꯥꯏꯗꯣ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯀꯌꯥ ꯇꯥꯈꯤꯗ꯭ꯔꯦ, ꯍꯣꯏꯗ ꯑꯩ ꯑꯗꯣꯝꯗꯒꯤ ꯆꯠꯈ꯭ꯔꯒꯦ, ꯀꯣꯏꯊꯣꯛꯄꯗꯣ ꯑꯩ ꯋꯥꯔꯦ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯇꯝꯊꯤꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗꯒꯤ ꯑꯣꯏꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯑꯩꯁꯦ ꯒꯥꯔꯤ ꯑꯃꯠꯇ ꯂꯥꯛꯑꯒꯗꯤ ꯐꯈ꯭ꯔꯅꯤꯗ ꯈꯜꯂꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯒꯥꯔꯤ ꯑꯃꯗꯤ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯑꯩꯒꯤ ꯇꯨꯡꯗ ꯊꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯒꯥꯔꯤ ꯑꯆꯧꯕꯅꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯒꯠꯇꯨꯅ ꯊꯧꯔꯒ ꯆꯠꯈꯤ꯫ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯕ ꯅꯨꯄꯤ ꯑꯃꯅꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯝꯃꯤ꯫ ꯃꯥꯒꯤꯗꯣ ꯑꯗꯥꯏ ꯑꯗꯨꯗ ꯑꯩ ꯏꯇꯣꯝꯅ ꯊꯧꯔꯛꯄꯗꯨꯗ ꯉꯛꯇꯅ ꯌꯦꯡꯉꯝꯃꯤꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯁꯨꯝ ꯊꯧꯔꯛꯄꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨꯅ ꯈꯥꯝꯃꯒ ꯂꯩꯔꯝꯕ ꯃꯄꯥꯗꯨ ꯆꯞ ꯆꯥꯅ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯈꯪꯃꯨꯠ ꯍꯦꯛ ꯃꯨꯠꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯈꯤ, ꯑꯩꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯦꯗꯅ ꯑꯩ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯁꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯒꯥꯔꯤꯗꯨ ꯑꯅꯤꯔꯛ ꯍꯟꯅ ꯌꯦꯡꯉꯝꯗꯦ꯫ ꯄ꯭ꯔꯞ ꯀꯨꯝꯊꯔꯒ ꯑꯩꯁꯦ ꯂꯝꯕꯦꯜ ꯑꯗꯨꯗ ꯆꯦꯜꯂꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄꯗꯨꯗ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯃꯤ ꯑꯃꯅ ꯁ꯭ꯇꯥꯔꯠ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯨꯡꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯁꯥꯗ ꯀꯩꯅꯣꯅꯦ, ꯑꯩꯒꯤ ꯒꯥꯔꯤ ꯅꯠꯇ꯭ꯔꯣ, ꯑꯃꯨꯛ ꯌꯥꯔꯕꯖꯥꯔ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯕꯨ ꯑꯗꯨꯗ ꯁ꯭ꯇꯥꯔꯠ ꯇꯧꯗꯣꯔꯤꯒꯦ? ꯑꯩ ꯆꯦꯟꯕꯒꯤ ꯆꯦꯟꯈ꯭ꯔꯒꯦ ꯈꯟꯅ ꯁꯨꯝ ꯑꯩꯅ ꯆꯦꯜꯂꯛꯄꯗ ꯑꯉꯥꯡ ꯃꯆꯥꯗꯣ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯏꯇꯦꯟ ꯇꯦꯟꯕ ꯃꯈꯩ ꯃꯁꯥꯗꯣ ꯃꯇꯨꯝ ꯇꯥꯔꯒ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯀꯩꯅꯣ ꯁꯤꯗꯤ ꯑꯩꯕꯨ ꯍꯤꯡꯈꯤꯗ꯭ꯔꯅꯦ ꯈꯟꯅ ꯇꯨꯡꯁꯨ ꯑꯣꯟꯊꯣꯛꯇꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯞ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯑꯩꯒꯤ ꯇꯨꯡꯗ ꯊꯧꯗꯔꯛꯈꯤ꯫ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯑꯩ ꯎꯕꯗ ꯈꯥꯝꯃꯛꯏ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯅꯣ ꯒꯥꯔꯤ ꯍꯨꯟꯇꯣꯛꯑꯝꯃꯒ ꯅꯪꯅ ꯆꯦꯜꯂꯤꯗꯤ ꯅꯪ ꯀꯅꯥꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯊꯕꯛ ꯇꯧꯕꯒꯤ ID ꯀꯥꯔꯗ ꯑꯗꯨ ꯃꯈꯣꯏꯗ ꯎꯠꯂꯝꯃꯤ, ꯑꯗꯨꯒ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯗꯅ꯫ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏꯁꯨ ꯑꯗꯥꯏꯗꯨ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯈꯣꯏꯁꯨ ꯈꯪꯕ ꯃꯥꯜꯂꯤ ꯃꯐꯝ ꯖꯒꯥ ꯑꯗꯨꯒꯤ ꯑꯣꯏꯕ꯫ ꯑꯗꯨꯅ ꯃꯈꯣꯏꯒ ꯑꯩꯁꯦ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯥꯛ ꯑꯗꯨꯐꯥꯎ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯒꯥꯔꯤꯗꯨꯁꯨ ꯑꯉꯛꯄꯅꯤ, ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕꯗꯨ ꯃꯉꯣꯟꯗ ꯇꯧꯔꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯌꯥꯔꯛꯈꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩꯁꯦ ꯈꯔ ꯊꯨꯅ ꯊꯧꯔꯒ ꯆꯠꯍꯧꯔꯣ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯁꯨ ꯑꯗꯥꯏꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯅꯍꯧꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯅ ꯌꯨꯝ ꯐꯥꯎꯗꯤ ꯌꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯦ ꯑꯩꯈꯣꯏ ꯑꯗꯣꯝꯗ ꯇꯥꯕ ꯕꯦꯡꯛ ꯑꯃꯗ ꯑꯃꯨꯛ ꯑꯩꯁꯦ ꯊꯕꯛꯇꯨ ꯖꯣꯏꯟ ꯇꯧꯔꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯏꯝꯐꯥꯜꯗ ꯀꯥꯕ ꯊꯕꯛ ꯑꯗꯨꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯨꯗꯣꯡ ꯆꯥꯔꯛꯇꯕꯗꯒꯤ ꯊꯕꯛ ꯑꯗꯨ ꯑꯗꯨꯝ ꯇꯣꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯗꯨ ꯑꯗꯨꯝ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯅꯔꯤ꯫ ꯑꯉꯥꯡ ꯃꯆꯥꯗꯨ ꯍꯦꯛ ꯄꯣꯛꯅ ꯊꯦꯡꯅꯔꯨꯕꯗ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫